ꯌꯨꯝꯗꯨꯒꯤ ꯕꯔꯥꯀꯥ ꯍꯥꯏꯔꯤꯕ ꯋꯥꯔꯤ ꯑꯁꯤ ꯁꯣꯔꯠ ꯃꯅꯤꯄꯨꯔꯤ ꯍꯣꯔꯔ ꯁ꯭ꯇꯣꯔꯤꯅꯤ꯫ ꯋꯥꯔꯤ ꯑꯁꯤꯒꯤ ꯑꯅꯤꯁꯨꯕ ꯇꯥꯡꯀꯛ ꯑꯃꯗꯤ ꯑꯔꯣꯏꯕ ꯇꯥꯡꯀꯛ ꯃꯌꯥꯝꯒꯤ ꯃꯐꯝꯗ ꯈꯨꯗꯣꯜ ꯇꯝꯖꯔꯤ꯫ ꯑꯁꯨꯝꯅ ꯑꯩꯈꯣꯏꯒꯤ ꯏꯆꯜꯅ ꯀꯞꯇꯨꯅ ꯌꯥꯝꯅ ꯄꯥꯈꯠꯅ ꯕꯥꯔꯨꯝ ꯂꯣꯝꯗꯒꯤ ꯀꯧꯔꯛꯄꯗꯨꯗꯒꯤ ꯑꯩꯁꯨ ꯌꯥꯝꯅ ꯄꯥꯈꯠꯅ "ꯀꯩꯗꯧꯔꯒꯦ ꯏꯆꯟ?" ꯍꯥꯏꯗꯨꯅ ꯆꯦꯟꯁꯤꯜꯂꯝꯈꯤ꯫ ꯑꯗꯨꯕꯨ ꯑꯩꯒꯤ ꯏꯆꯟꯅꯨꯄꯤꯗꯣ ꯃꯁꯥꯗ ꯏꯄꯥ ꯄꯥꯈꯠꯇꯨꯅ ꯃꯁꯥꯗꯣ ꯊꯛ ꯊꯛ ꯅꯤꯛꯇꯨꯅ ꯂꯩꯔꯝꯈꯤ꯫ ꯃꯗꯨꯗꯒꯤ ꯑꯩꯅ "ꯏꯆꯟ, ꯀꯩꯗꯧꯔꯒꯦ? ꯗꯗꯥꯗ ꯍꯥꯏꯌꯨ, ꯅꯪ ꯀꯩꯗꯧꯔꯒꯦ?" ꯍꯪꯉꯝꯈꯤ꯫ ꯑꯩꯒꯤ ꯏꯆꯟꯅꯨꯄꯤꯅ ꯑꯃꯨꯛ "ꯗꯗꯥ, ꯑꯩꯅ ꯕꯥꯔꯨꯝꯗꯒꯤ ꯊꯣꯔꯛꯄꯗ ꯑꯁꯤꯗ ꯂꯩꯔꯤꯕ ꯌꯨꯝꯒꯤ ꯀꯥꯁꯤꯗꯒꯤ ꯌꯥꯝꯅ ꯀꯤꯕ ꯑꯃ ꯑꯩꯉꯣꯟꯗ ꯌꯦꯡꯉꯛꯑꯦ" ꯍꯥꯏꯔꯝꯈꯤ꯫ ꯃꯗꯨꯗꯒꯤ ꯑꯩꯅ ꯑꯩꯒꯤ ꯏꯆꯟꯅꯨꯄꯤꯗ "ꯏꯆꯟ, ꯂꯥꯛꯑꯣ, ꯑꯩꯈꯣꯏ ꯀꯥꯗ ꯆꯪꯉꯁꯤ. ꯗꯗꯥ ꯂꯩꯁꯤꯗꯤ, ꯅꯪ ꯀꯔꯤꯃꯠꯇ ꯀꯤꯒꯅꯨ" ꯁꯤ ꯍꯥꯏꯗꯨꯅ ꯑꯩꯅ ꯏꯆꯟꯅꯨꯄꯤꯒ ꯑꯩꯒꯤ ꯀꯥꯗ ꯆꯪꯃꯤꯟꯅꯔꯛꯈꯤ꯫ ꯑꯗꯨꯒ ꯑꯩꯅ ꯏꯆꯟꯅꯨꯄꯤꯗ ꯑꯁꯨꯝꯅ ꯍꯥꯏꯔꯝꯈꯤ, "ꯏꯆꯟ, ꯑꯩꯈꯣꯏꯅ ꯂꯩꯔꯤꯕ ꯌꯨꯝ ꯕꯔꯥ ꯑꯁꯤ ꯕꯕꯥꯗ ꯍꯥꯏꯗꯨꯅ ꯌꯥꯝꯅ ꯊꯨꯅ ꯃꯐꯝ ꯑꯇꯣꯞꯄ ꯑꯃꯗ ꯁꯤꯟꯇꯣꯛꯑꯁꯤ ꯍꯥꯏꯔꯁꯤ" ꯍꯥꯏꯔꯝꯈꯤ꯫ ꯑꯩꯒꯤ ꯏꯆꯟꯅꯨꯄꯤꯁꯨ "ꯍꯣꯏ ꯗꯗꯥ, ꯑꯩꯁꯨ ꯃꯐꯝꯁꯤꯗ ꯂꯩꯕꯁꯦ ꯌꯥꯝꯅ ꯀꯤꯌꯦ" ꯍꯥꯏꯔꯝꯈꯤ꯫ ꯃꯗꯨꯗꯒꯤ ꯑꯩꯅ ꯕꯕꯥꯗ ꯇꯦꯂꯤꯐꯣꯟ ꯇꯧꯔꯝꯈꯤ꯫ "ꯕꯕꯥ, ꯏꯆꯟꯒ ꯑꯩꯒꯅ ꯂꯩꯔꯤꯕ ꯌꯨꯝꯒꯤ ꯕꯔꯥ ꯑꯁꯤ ꯑꯩꯈꯣꯏ ꯂꯩꯅꯤꯡꯗ꯭ꯔꯦ. ꯌꯥꯔꯒꯗꯤ ꯕꯕꯥ, ꯁꯤ ꯅꯠꯇꯕ ꯃꯐꯝ ꯑꯇꯣꯞꯄ ꯑꯃ ꯊꯤꯕꯤꯌꯨ" ꯍꯥꯏꯔꯝꯈꯤ꯫ ꯕꯕꯥꯅ ꯑꯃꯨꯛ "ꯏꯕꯨꯡꯉꯣ, ꯕꯕꯥ ꯑꯁꯣꯝꯗ ꯂꯧꯁꯤꯡꯒꯤ ꯊꯕꯛ ꯈꯔ ꯆꯤꯜꯂꯤ. ꯃꯇꯝ ꯈꯔꯗꯤ ꯅꯆꯤꯟ ꯅꯧꯄꯥ ꯃꯐꯝꯗꯨꯗ ꯂꯩꯈꯣ. ꯂꯥꯏꯔꯤꯛ ꯇꯝꯕ ꯍꯥꯏꯕꯁꯤꯗꯤ ꯅꯨꯡꯉꯥꯏꯕꯇ ꯊꯤꯕ ꯌꯥꯕ ꯅꯠꯇꯦ. ꯑꯋꯥꯕꯁꯨ ꯈꯔ ꯈꯥꯡꯕ ꯇꯝꯒꯗꯕꯅꯤ. ꯑꯩꯅ ꯑꯩꯈꯣꯏꯅ ꯂꯩꯔꯤꯕ ꯌꯨꯝꯗꯨꯒꯤ ꯕꯔꯥ ꯃꯄꯨꯗꯨꯗ ꯕꯕꯥ ꯇꯦꯂꯤꯐꯣꯟ ꯇꯧꯒꯦ. ꯑꯗꯨꯒ ꯕꯕꯥꯁꯨ ꯍꯞꯇꯥ ꯑꯃꯃꯨꯛ ꯂꯩꯔꯒ ꯅꯆꯤꯟ ꯅꯧꯄꯥꯒꯤ ꯅꯥꯛꯇ ꯂꯥꯛꯀꯦ. ꯑꯗꯨꯒ ꯏꯕꯨꯡꯉꯣ, ꯅꯆꯟꯅꯨꯄꯤꯗ ꯑꯀꯤꯕ ꯋꯥꯔꯤ ꯋꯥꯇꯥꯏ ꯀꯌꯥ ꯁꯥꯔꯨꯅꯨ. ꯑꯉꯥꯡꯗꯣ ꯂꯥꯏꯔꯤꯛ ꯂꯥꯏꯁꯨꯗ ꯑꯀꯥꯏꯕ ꯂꯥꯛꯀꯅꯤ. ꯅꯪꯅ ꯈꯔ ꯁꯦꯟꯅꯧ. ꯕꯕꯥ ꯊꯝꯃꯒꯦꯀꯣ" ꯁꯤ ꯍꯥꯏꯗꯨꯅ ꯕꯕꯥꯗꯣ ꯐꯣꯟ ꯊꯝꯈ꯭ꯔꯦ꯫ ꯑꯩꯁꯨ ꯀꯔꯤ ꯇꯧꯒꯗꯕꯅꯣ ꯈꯪꯉꯝꯈꯤꯗꯦ꯫ ꯑꯁꯨꯝꯅ ꯉꯥꯏꯍꯥꯛ ꯂꯩꯔꯒ ꯕꯔꯥꯒꯤ ꯃꯄꯨ ꯏꯅꯦꯗꯣ ꯑꯩꯈꯣꯏꯅ ꯂꯩꯔꯤꯕ ꯀꯥꯗꯨꯗ ꯆꯪꯉꯛꯈꯤ꯫ ꯑꯩꯁꯨ ꯇꯨꯃꯤꯟꯅ ꯂꯩ. ꯏꯆꯟꯅꯨꯄꯤꯁꯨ ꯃꯥꯒꯤ ꯐꯃꯨꯡꯗ ꯍꯤꯞꯇꯨꯅ ꯂꯩ꯫ ꯕꯔꯥꯒꯤ ꯃꯄꯨ ꯏꯅꯦ ꯑꯗꯨꯅ ꯏꯆꯤꯜ ꯏꯅꯥꯎꯒꯤ ꯃꯇꯧ ꯑꯗꯨ ꯎꯕꯗ ꯑꯁꯨꯝꯅ ꯍꯥꯏꯔꯛꯈꯤ, "ꯀꯩꯗꯧꯔꯒꯦ ꯏꯆꯥꯁꯥ? ꯅꯣꯏꯕꯨ ꯅꯅꯦꯒꯤ ꯌꯨꯝꯁꯤꯗ ꯂꯩꯕꯁꯦ ꯏꯅꯨꯡ ꯅꯨꯡꯉꯥꯏꯇ꯭ꯔꯕꯣ? ꯅꯈꯣꯏ ꯕꯕꯥꯅ ꯑꯩꯉꯣꯟꯗ ꯐꯣꯟ ꯇꯧꯔꯛꯄꯗꯒꯤ ꯑꯩ ꯂꯥꯛꯄꯅꯦ" ꯍꯥꯏꯔꯛꯈꯤ꯫ ꯃꯗꯨꯗ ꯑꯩꯅ ꯑꯃꯨꯛ "ꯏꯅꯦ, ꯀꯩꯁꯨꯝ ꯇꯧꯗꯦ. ꯑꯗꯣ ꯑꯩꯈꯣꯏꯒ ꯊꯪꯅꯅ ꯂꯩꯔꯤꯕ ꯀꯥꯁꯤꯡ ꯑꯁꯤꯒꯤ ꯊꯣꯡꯒꯤ ꯁꯣ ꯅꯦꯅꯦꯅ ꯄꯥꯏꯕ꯭ꯔꯥ?" ꯍꯪꯉꯝꯈꯤ꯫ ꯌꯨꯝꯗꯨꯒꯤ ꯕꯔꯥ ꯃꯄꯨ ꯏꯅꯦꯗꯨꯅ ꯑꯃꯨꯛ "ꯄꯥꯏ. ꯑꯗꯣ ꯀꯩꯗꯧꯔꯒꯦ ꯅꯣꯏꯕꯨ?" ꯍꯥꯏꯔꯛꯈꯤ꯫ ꯑꯩꯅ "ꯅꯦꯅꯦ, ꯊꯣꯡꯁꯤꯡ ꯑꯁꯤ ꯑꯃꯨꯛꯇ ꯍꯥꯡꯇꯣꯛꯄꯤꯌꯨ. ꯃꯅꯨꯡꯗ ꯀꯔꯤ ꯂꯩꯒꯦ ꯑꯃꯨꯛꯇ ꯌꯦꯡꯒꯦ" ꯍꯥꯏꯔꯝꯈꯤ꯫ ꯑꯗꯨꯕꯨ ꯕꯔꯥ ꯃꯄꯨ ꯏꯅꯦ ꯑꯗꯨꯅ ꯑꯁꯨꯝꯅ ꯍꯥꯏꯔꯛꯈꯤ, "ꯍꯦꯔꯥ, ꯀꯔꯤꯕꯨ ꯂꯩꯗꯣꯔꯤꯒꯦ? ꯄꯣꯠ ꯆꯩ ꯈꯔ ꯃꯉꯥꯏꯔꯦ. ꯅꯆꯤꯟ ꯅꯧꯄꯥ ꯌꯥꯝꯅ ꯀꯤꯒꯟꯕ ꯃꯥꯜꯂꯦ. ꯀꯝꯇ ꯀꯤꯔꯨꯅꯨꯗ. ꯃꯈꯥꯗꯁꯨ ꯃꯤ ꯂꯩꯔꯤꯁꯤꯗꯤ. ꯐꯔꯦ, ꯑꯗꯣ ꯑꯩꯁꯨ ꯆꯠꯂꯒꯦ. ꯅꯣꯏ ꯑꯋꯥꯠꯄ ꯂꯩꯔꯁꯨ ꯍꯥꯏꯔꯛꯑꯣ" ꯁꯤ ꯍꯥꯏꯔꯝꯗꯨꯅ ꯏꯅꯦꯗꯣ ꯁꯣ ꯂꯣꯟꯗꯨꯅ ꯂꯩꯔꯤꯕ ꯌꯨꯝꯒꯤ ꯊꯣꯡꯁꯤꯡ ꯑꯗꯨ ꯃꯨꯟꯅ ꯌꯦꯡꯉꯝꯗꯨꯅ ꯆꯠꯈꯤ꯫ ꯑꯁꯨꯝꯅ ꯅꯣꯡ ꯅꯤꯅꯤ ꯂꯩꯔꯒ ꯑꯩꯈꯣꯏꯒꯤ ꯏꯆꯟꯗꯣ ꯆꯥꯎ ꯊꯛꯎ ꯀꯌꯥ ꯌꯥꯔꯛꯇ꯭ꯔꯦ. ꯃꯃꯪꯗꯁꯨ ꯑꯀꯤꯕ ꯃꯌꯥꯝ ꯑꯃ ꯎꯏ ꯍꯥꯏꯗꯨꯅ ꯑꯩꯉꯣꯟꯗ ꯄꯥꯎ ꯇꯝꯃꯤ꯫ ꯑꯩꯁꯨ ꯕꯕꯥꯗꯣ ꯌꯥꯝꯅ ꯊꯨꯅ ꯂꯥꯛꯍꯟꯅꯤꯡꯉꯝꯈꯤ꯫ ꯕꯕꯥ ꯂꯥꯛꯑꯕ ꯃꯇꯨꯡꯗ ꯑꯩꯅ ꯕꯕꯥꯗ "ꯏꯆꯟꯁꯦ ꯆꯥꯎ ꯊꯛꯎ ꯀꯌꯥ ꯌꯥꯗꯦ. ꯃꯁꯥꯁꯦ ꯏꯅꯨꯡ ꯅꯨꯡꯉꯥꯏꯇꯕ ꯃꯥꯜꯂꯦ" ꯍꯥꯏꯔꯝꯈꯤ꯫ ꯕꯕꯥꯅ ꯑꯃꯨꯛ ꯑꯁꯨꯝꯅ ꯍꯥꯏꯔꯛꯈꯤ, "ꯏꯕꯨꯡꯉꯣ, ꯅꯆꯟꯁꯦ ꯃꯁꯥ ꯀꯌꯥ ꯅꯨꯡꯉꯥꯏꯇꯕ ꯃꯥꯜꯂꯦ. ꯕꯕꯥꯒ ꯌꯨꯝ ꯍꯟꯕꯗ ꯍꯟꯃꯤꯟꯅꯈ꯭ꯔꯒꯦ. ꯅꯣꯡ ꯅꯤꯅꯤ ꯌꯨꯝꯗ ꯂꯩꯖꯔꯁꯅꯨ" ꯍꯥꯏꯅ ꯑꯩꯅ ꯕꯕꯥꯗ ꯑꯃꯨꯛ "ꯕꯕꯥ, ꯑꯩꯁꯨ ꯂꯥꯛꯀꯦ. ꯑꯩ ꯏꯇꯣꯝꯗ ꯂꯩꯍꯧꯕꯗꯣ ꯅꯨꯡꯉꯥꯏꯇꯦ" ꯍꯥꯏꯔꯝꯈꯤ꯫ ꯕꯕꯥꯅ ꯑꯃꯨꯛ "ꯏꯕꯨꯡꯉꯣ, ꯅꯈꯣꯏꯅ ꯃꯐꯝꯁꯤꯗ ꯂꯩꯔꯤꯕꯁꯤ ꯀꯨꯏꯗ꯭ꯔꯤ. ꯌꯨꯝꯗ ꯆꯠꯊꯣꯛ ꯆꯠꯁꯤꯟ ꯇꯧꯕꯗꯣ ꯃꯤꯒꯤ ꯃꯃꯥꯡꯗ ꯐꯖꯗꯦ. ꯅꯆꯟꯁꯤꯗꯕꯨ ꯃꯁꯥ ꯅꯨꯡꯉꯥꯏꯇꯦ, ꯅꯣꯡ ꯅꯤꯅꯤ ꯌꯨꯝꯗ ꯂꯩꯖꯁꯅꯨ ꯇꯧꯕꯅꯤ" ꯍꯥꯏꯔꯝꯈꯤ꯫ ꯑꯩꯁꯨ ꯀꯔꯤꯕꯨ ꯍꯥꯏꯔꯨꯅꯤ, ꯀꯤꯔꯁꯨ ꯀꯤꯅ ꯑꯗꯨꯝ ꯂꯩꯍꯧꯈꯤ꯫ ꯏꯆꯟꯅꯨꯄꯤꯗꯨꯗꯤ ꯕꯕꯥꯗꯨꯅ ꯄꯨꯗꯨꯅ ꯆꯠꯈ꯭ꯔꯦ꯫ ꯑꯁꯨꯝꯅ ꯑꯩꯁꯨ ꯀꯤꯃꯟꯈꯤꯗꯅ
ꯑꯩꯒꯤ ꯀꯣꯂꯦꯖꯇ ꯌꯥꯝꯅ ꯂꯨꯅ ꯇꯤꯟꯅꯕ ꯏꯃꯥꯟꯅꯕ ꯑꯃ ꯂꯩꯔꯝꯈꯤ꯫ ꯃꯉꯣꯟꯗ ꯑꯩꯅ, "ꯚꯥꯏ, ꯑꯩꯗꯤ ꯑꯊꯥꯞꯄ ꯈꯨꯡꯒꯪꯗꯒꯤꯅꯤ, ꯑꯗꯨꯅ ꯈꯔ ꯀꯤꯒꯜꯂꯦ꯫ ꯑꯩꯈꯣꯏ ꯏꯆꯟꯁꯨ ꯕꯕꯥꯒ ꯃꯇꯝ ꯈꯔ ꯌꯨꯝꯗ ꯂꯩꯔꯨꯅꯤ ꯆꯠꯈ꯭ꯔꯦ꯫ ꯑꯗꯣ ꯅꯪ ꯑꯩꯒ ꯃꯇꯝ ꯈꯔ ꯑꯩꯈꯣꯏ ꯏꯆꯟ ꯅꯨꯄꯤꯗꯣ ꯂꯥꯛꯇ꯭ꯔꯤ ꯐꯥꯎ ꯑꯩꯒ ꯑꯍꯤꯡ ꯈꯔ ꯂꯦꯛꯃꯤꯟꯅꯁꯤ꯫ ꯏꯇꯣꯝꯗ ꯂꯩꯕꯗꯣ ꯅꯨꯡꯉꯥꯏꯇꯦ" ꯍꯥꯏꯔꯝꯈꯤ꯫ ꯏꯃꯥꯟꯅꯕꯗꯨꯁꯨ ꯑꯩꯅ ꯍꯥꯏꯕꯗꯣ ꯌꯥꯕꯤꯔꯝꯈꯤ꯫ ꯑꯩꯁꯨ ꯋꯥꯈꯜ ꯈꯔ ꯅꯨꯡꯉꯥꯏꯔꯝꯈꯤ꯫ ꯑꯁꯨꯝꯅ ꯅꯨꯃꯤꯗꯥꯡꯒꯤ ꯃꯇꯝꯗ ꯏꯃꯥꯟꯅꯕꯗꯨꯒ ꯑꯩꯒ ꯆꯥꯛ ꯏꯁꯤꯡ ꯊꯣꯡꯗꯨꯅ ꯆꯥꯗꯨꯅ ꯇꯨꯝꯅꯕ ꯇꯧꯔꯝꯈꯤ꯫ ꯑꯗꯨꯕꯨ ꯏꯈꯪ ꯈꯪꯍꯧꯗꯅ ꯑꯩꯈꯣꯏꯒ ꯊꯪꯅꯅ ꯂꯩꯔꯤꯕ ꯀꯥꯗꯨꯒꯤ ꯃꯊꯛꯇ ꯄꯥꯜꯂꯤꯕ ꯁꯤꯂꯤꯡ ꯐꯦꯟꯁꯤꯡ ꯑꯗꯨ ꯅꯣꯡꯃꯛꯄꯒꯤ ꯃꯈꯣꯜ ꯇꯥꯔꯝꯈꯤ꯫ ꯃꯗꯨꯗꯒꯤ ꯏꯃꯥꯟꯅꯕꯗꯨꯅ ꯑꯩꯉꯣꯟꯗ ꯑꯁꯨꯝꯅ ꯍꯥꯏꯔꯛꯈꯤ, "ꯀꯩꯅꯣ ꯚꯥꯏ, ꯀꯅꯥ ꯂꯩꯒꯦ ꯑꯁꯣꯝꯒꯤ ꯀꯥꯁꯦ?" ꯍꯪꯉꯛꯈꯤ꯫ ꯑꯩꯁꯨ ꯏꯃꯥꯟꯅꯕꯗꯨ ꯀꯤꯔꯅꯤ ꯍꯥꯏꯗꯨꯅ, "ꯚꯥꯏ, ꯑꯁꯣꯝ ꯀꯥꯁꯦ ꯎꯆꯤ ꯌꯥꯝꯅ ꯂꯩꯕꯅꯤ, ꯀꯥꯗꯨꯅ ꯁꯥꯟꯅꯕ ꯑꯣꯏꯔꯝꯒꯅꯤ, ꯇꯨꯝꯃꯁꯦ ꯚꯥꯏ" ꯍꯥꯏꯔꯝꯈꯤ꯫ ꯑꯁꯨꯝꯅ ꯏꯃꯥꯟꯅꯕꯗꯨꯗꯤ ꯇꯨꯝꯈ꯭ꯔꯦ꯫ ꯑꯩꯗꯤ ꯑꯍꯤꯡꯗꯣ ꯀꯤꯃꯟꯈꯤꯗꯅ ꯋꯥꯈꯜ ꯃꯑꯣꯟ ꯃꯑꯣꯟ ꯈꯟꯗꯨꯅ ꯇꯨꯝꯃꯝꯈꯤꯗꯦ꯫ ꯅꯣꯡꯉꯥꯜꯂꯒ ꯑꯩ ꯏꯃꯥꯟꯅꯕꯗꯨꯒ ꯑꯩꯒ ꯆꯥꯅꯕ ꯍꯣꯇꯦꯜ ꯑꯃꯗꯒꯤ ꯇꯜ ꯂꯩꯕ ꯆꯠꯂꯝꯈꯤ꯫ ꯑꯗꯨꯕꯨ ꯍꯣꯇꯦꯜ ꯑꯗꯨꯒꯤ ꯃꯄꯨꯅ ꯑꯩꯉꯣꯟꯗ, "ꯏꯕꯨꯡꯉꯣ, ꯅꯪꯗꯤ ꯀꯔꯥꯏꯗꯒꯤꯅꯣ?" ꯍꯪꯉꯛꯈꯤ꯫ ꯑꯩꯅ, "ꯀꯀꯥ, ꯃꯃꯥꯡ ꯂꯩꯔꯛꯇꯒꯤꯅꯤ" ꯍꯥꯏꯔꯝꯈꯤ꯫ ꯍꯣꯇꯦꯜ ꯃꯄꯨꯗꯨꯅ, "ꯃꯃꯥꯡ ꯂꯩꯔꯛꯀꯤ ꯀꯅꯥꯒꯤ ꯌꯨꯝꯗ ꯂꯩꯕꯅꯣ? ꯅꯪꯗꯤ ꯅꯍꯥꯟꯈꯩ ꯎꯗꯕꯗꯨꯗ ꯍꯪꯕꯅꯤ" ꯍꯥꯏꯔꯛꯈꯤ꯫ ꯑꯩꯅ, "ꯀꯀꯥ, ꯑꯩ ꯕꯔꯥꯗ ꯂꯥꯏꯔꯤꯛ ꯇꯝꯕꯒꯤ ꯂꯩꯕꯅꯤ" ꯍꯥꯏꯔꯝꯈꯤ꯫ ꯑꯗꯨꯕꯨ ꯑꯩꯅ ꯕꯔꯥ ꯍꯦꯛ ꯄꯟꯕꯗꯨꯗ ꯍꯣꯇꯦꯜꯗꯨꯗ ꯇꯟ ꯆꯥꯔꯝꯃꯤꯕ ꯂꯩꯀꯥꯏꯗꯨꯒꯤ ꯃꯤꯑꯣꯏꯁꯤꯡꯗꯣ ꯑꯩꯉꯣꯟꯗ ꯃꯨꯟꯅ ꯌꯦꯡꯉꯛꯈꯤ꯫ ꯑꯩꯁꯨ ꯈꯪꯕꯗꯤ ꯈꯪꯉꯝꯈꯤ ꯃꯈꯣꯏ ꯑꯩꯅ ꯂꯩꯔꯤꯕ ꯌꯨꯝ ꯑꯗꯨꯒꯤ ꯋꯥꯔꯤ ꯈꯔꯗꯤ ꯈꯪꯉꯝꯒꯅꯤ ꯍꯥꯏꯕ, ꯃꯈꯣꯏꯒꯤ ꯃꯇꯧ ꯃꯌꯥꯝꯗꯨꯅ ꯇꯥꯛꯄꯗꯤ꯫ ꯑꯗꯨꯕꯨ ꯑꯩ ꯅꯣꯡꯃ ꯃꯇꯥꯡ ꯆꯥꯕ ꯑꯃꯗ ꯃꯣꯏꯗ ꯍꯪꯉꯒꯦ ꯈꯜꯂꯝꯈꯤ꯫ ꯑꯁꯨꯝꯅ ꯑꯩꯅ ꯇꯜ ꯂꯩꯗꯨꯅ ꯍꯜꯂꯛꯄꯗ ꯑꯩꯈꯣꯏꯅ ꯂꯩꯔꯤꯕ ꯌꯨꯝꯗꯨꯒꯤ ꯃꯈꯥꯗ ꯂꯩꯕ ꯇ꯭ꯔꯥꯏꯕꯦꯜ ꯃꯇꯩ ꯃꯅꯥꯎ ꯑꯅꯤꯗꯨ ꯌꯨꯝꯕꯨ ꯏꯅꯦꯗꯨꯗ ꯃꯈꯣꯏꯒꯤ ꯀꯥ ꯑꯗꯨ ꯁꯣ ꯂꯣꯟꯁꯤꯟꯗꯨꯅ ꯁꯣ ꯑꯗꯨ ꯁꯤꯟꯅꯔꯝꯈꯤ꯫ ꯑꯩꯁꯨ ꯄꯔꯞ ꯄꯔꯞ ꯆꯪꯁꯤꯟꯗꯨꯅ, "ꯑꯦ, ꯑꯟꯇꯤ, ꯀꯀꯥ, ꯅꯣꯏ ꯃꯐꯝꯁꯤꯗ ꯂꯩꯔꯔꯣꯏꯗꯕꯔꯥ?" ꯍꯪꯉꯝꯈꯤ꯫ ꯃꯈꯣꯏꯅ ꯑꯃꯨꯛ, "ꯑꯩꯈꯣꯏ ꯆꯠꯂꯅꯤ, ꯅꯪ ꯑꯃꯨꯛ ꯂꯩꯍꯧꯔꯣ" ꯍꯥꯏꯔꯛꯈꯤ꯫ ꯃꯗꯨꯗꯒꯤ ꯑꯩ ꯌꯥꯝꯅ ꯊꯨꯅ ꯇꯟ ꯑꯗꯨ ꯏꯃꯥꯟꯅꯕꯗꯨꯗ ꯄꯤꯔꯝꯂꯒ ꯇ꯭ꯔꯥꯏꯕꯦꯜ ꯃꯇꯩ ꯃꯅꯥꯎ ꯑꯅꯤꯗꯨ ꯇꯥꯟꯅꯔꯝꯈꯤ꯫ ꯃꯈꯣꯏ ꯂꯝꯕꯦꯟꯗ ꯒꯥꯔꯤ ꯉꯥꯏꯗꯨꯅ ꯂꯩꯔꯝꯈꯤ꯫ ꯑꯩꯅ ꯃꯈꯣꯏꯗ, "ꯑꯟꯇꯤ, ꯅꯣꯏ ꯀꯩꯒꯤꯅꯣ ꯃꯐꯝ ꯑꯁꯤ ꯊꯥꯗꯣꯛꯇꯨꯅ ꯆꯠꯂꯤꯕꯗꯤ?" ꯍꯪꯉꯝꯈꯤ꯫ ꯃꯈꯣꯏ ꯉꯥꯏꯍꯥꯛ ꯇꯨꯃꯤꯟꯅ ꯂꯩꯔꯝꯈꯤ꯫ ꯑꯗꯨꯒ ꯀꯀꯥꯗꯨꯅ ꯑꯁꯨꯝꯅ ꯍꯥꯏꯔꯛꯈꯤ, "ꯏꯕꯨꯡꯉꯣ, ꯅꯣꯡꯃ ꯅꯪꯅ ꯑꯩꯈꯣꯏ ꯀꯥꯗ ꯂꯥꯛꯇꯨꯅ ꯑꯩꯈꯣꯏꯗ ꯋꯥ ꯈꯔ ꯍꯪꯉꯝꯃꯤꯗꯅ, ꯃꯗꯨ ꯑꯩꯈꯣꯏꯅ ꯅꯣꯏꯗ ꯂꯥꯛꯄ ꯀꯨꯏꯗ꯭ꯔꯤꯕꯅꯤꯅ ꯀꯤꯔꯅꯤ ꯍꯥꯏꯗꯨꯅ ꯅꯪꯒꯤ ꯋꯥꯍꯪꯗꯨꯒꯤ ꯄꯥꯎꯈꯨꯝ ꯑꯩꯈꯣꯏꯅ ꯄꯤꯈꯤꯗꯕꯅꯤ꯫ ꯌꯦꯡꯉꯨ, ꯑꯩꯈꯣꯏ ꯑꯁꯤꯒꯤ ꯌꯨꯝꯁꯤꯒꯤ ꯕꯔꯥꯁꯤꯗ ꯂꯩꯔꯛꯄ ꯊꯥ 5ꯃꯨꯛ ꯐꯥꯔꯦ꯫ ꯅꯈꯣꯏꯅ ꯑꯍꯤꯡ ꯈꯨꯗꯤꯡꯒꯤ ꯊꯦꯡꯅꯔꯤꯕ ꯑꯀꯤ ꯑꯈꯪꯁꯤꯡꯗꯣ ꯑꯩꯈꯣꯏꯗꯁꯨ ꯆꯞ ꯃꯥꯟꯅꯅ ꯇꯧꯏ꯫ ꯅꯣꯏ ꯑꯟꯇꯤꯒ ꯑꯩꯒꯗꯤ ꯕꯤꯖꯤꯅꯦꯁ ꯑꯃꯒꯤ ꯃꯐꯝꯗꯨꯗ ꯃꯇꯝ ꯈꯔ ꯂꯩꯔꯝꯕꯅꯤ꯫ ꯑꯗꯣ ꯅꯪꯁꯨ ꯃꯐꯝꯗꯨ ꯌꯥꯝꯅ ꯊꯨꯅ ꯊꯥꯗꯣꯛꯇꯨꯅ ꯑꯇꯣꯞꯄ ꯃꯐꯝ ꯑꯃ ꯊꯤꯍꯧ" ꯍꯥꯏꯔꯝꯈꯤ꯫ ꯃꯗꯨꯗꯒꯤ ꯑꯩ ꯋꯥꯈꯜ ꯑꯃ ꯂꯥꯛꯈꯤ꯫ ꯃꯐꯝꯁꯤꯗ ꯑꯩ ꯀꯨꯏꯅ ꯂꯩꯔꯕꯗꯤ ꯈꯨꯗꯣꯡꯊꯤꯅꯤꯡꯉꯥꯏ ꯑꯣꯏꯔꯅꯤ꯫ ꯌꯥꯝꯅ ꯊꯨꯅ ꯋꯥꯔꯤ ꯄꯨꯝꯕ ꯕꯕꯥꯗ ꯇꯝꯃꯒ ꯑꯩ ꯊꯨꯅ ꯃꯐꯝꯁꯤ ꯊꯥꯗꯣꯛꯑꯒꯦ ꯈꯜꯂꯝꯈꯤ꯫ ꯑꯁꯨꯝꯅ ꯅꯣꯡ ꯅꯤꯅꯤ ꯂꯩꯔꯒ ꯕꯕꯥꯗꯣ ꯑꯩꯉꯣꯟꯗ ꯐꯣꯟ ꯇꯧꯔꯛꯈꯤ꯫ ꯑꯩꯅ, "ꯕꯕꯥ, ꯑꯩꯈꯣꯏ ꯏꯆꯜꯗꯤ ꯃꯁꯥ ꯈꯔ ꯅꯨꯡꯉꯥꯏꯔꯕ꯭ꯔꯣ? ꯀꯔꯝ ꯀꯥꯟꯗ ꯁꯤꯗ ꯂꯥꯛꯀꯅꯤ?" ꯍꯪꯉꯝꯈꯤ꯫ ꯕꯕꯥꯅ ꯑꯃꯨꯛ ꯑꯁꯨꯝꯅ ꯍꯥꯏꯔꯛꯈꯤ, "ꯏꯆꯟ ꯀꯩꯁꯨ ꯇꯧꯗ꯭ꯔꯤ. ꯑꯗꯣ ꯏꯕꯨꯡꯉꯣ, ꯅꯪ ꯉꯁꯤ ꯀꯣꯂꯦꯖ ꯆꯠꯂꯨꯔꯅꯨ. ꯌꯨꯝꯂꯣꯝꯗ ꯅꯪ ꯑꯃꯨꯛꯇ ꯊꯨꯅ ꯂꯥꯛꯑꯣ" ꯍꯥꯏꯔꯝꯈꯤ꯫ ꯑꯩꯅ ꯕꯕꯥꯗ, "ꯕꯕꯥ, ꯀꯩꯗꯧꯕ ꯌꯥꯎꯔꯒꯦ?" ꯍꯪꯉꯝꯈꯤ꯫ ꯕꯕꯥꯅ, "ꯀꯔꯤꯁꯨ ꯇꯧꯗꯦ. ꯅꯪ ꯌꯨꯝꯗ ꯌꯥꯝꯅ ꯊꯨꯅ ꯉꯁꯤꯃꯛ ꯑꯃꯨꯛꯇ ꯂꯥꯛꯑꯣ" ꯍꯥꯏꯔꯝꯃꯒ ꯐꯣꯟ ꯑꯗꯨ ꯊꯝꯈ꯭ꯔꯦ꯫ ꯑꯩꯁꯨ ꯀꯔꯤꯒꯨꯝꯕ ꯈꯔꯗꯤ ꯆꯤꯡꯅꯕ ꯐꯥꯎꯏ꯫ ꯀꯔꯤ ꯇꯧꯕ ꯌꯥꯎꯔꯕꯖꯥꯠꯅꯣ ꯍꯥꯏꯗꯨꯅ ꯑꯩ ꯏꯃꯥꯟꯅꯕꯗꯨꯗ ꯑꯩ ꯌꯨꯝꯐꯥꯎ ꯆꯠꯇꯕ ꯌꯥꯗ꯭ꯔꯦ ꯍꯥꯏꯗꯨꯅ ꯑꯩꯒꯤ ꯀꯥ ꯑꯗꯨ ꯁꯣ ꯂꯣꯟꯁꯤꯜꯂꯝꯗꯨꯅ ꯏꯕꯥꯅꯤ ꯊꯣꯡꯃꯤꯟꯅꯔꯛꯈꯤ꯫ ꯌꯨꯝꯕꯨꯒꯤ ꯏꯅꯦꯗꯨꯁꯨ ꯃꯈꯥꯗ ꯂꯩꯔꯝꯈꯤ꯫
ꯑꯩꯅ ꯌꯨꯝꯕꯨꯒꯤ ꯏꯅꯦꯗꯨꯗ "ꯏꯅꯦ, ꯑꯩ ꯌꯨꯝ ꯐꯥꯎꯗ ꯌꯧꯔꯛꯈꯤꯒꯦ" ꯍꯥꯏꯔꯝꯈꯤ꯫ ꯌꯨꯝꯕꯨ ꯏꯅꯦꯗꯨꯅ "ꯐꯔꯦ ꯐꯔꯦ, ꯉꯁꯤ ꯂꯥꯛꯇꯣꯏꯔꯣ" ꯍꯥꯏꯔꯛꯈꯤ꯫ ꯑꯩꯅ "ꯈꯪꯗꯦ ꯏꯅꯦ, ꯍꯌꯦꯡ ꯑꯣꯏꯅ ꯂꯥꯛꯀꯗꯕ ꯃꯥꯜꯂꯦ" ꯍꯥꯏꯔꯝꯗꯨꯅ ꯑꯩ ꯊꯣꯔꯛꯈꯤ꯫ ꯌꯨꯝꯕꯨꯒꯤ ꯏꯅꯦꯗꯣ ꯑꯩꯉꯣꯟꯗ ꯃꯨꯟꯅ ꯌꯦꯡꯗꯨꯅ ꯂꯩꯍꯧꯈꯤ꯫ ꯑꯁꯨꯝꯅ ꯑꯩ ꯌꯨꯝꯂꯣꯝꯗ ꯍꯥꯏꯗꯔꯛꯑꯝꯈꯤ꯫ ꯑꯩꯅ ꯌꯨꯝ ꯍꯦꯛ ꯌꯧꯕꯒ ꯑꯩꯈꯣꯏ ꯃꯪꯒꯣꯟꯗ ꯂꯥꯏꯒꯤ ꯊꯧꯔꯝ ꯈꯔ ꯄꯥꯡꯊꯣꯛꯄꯒꯤ ꯃꯑꯣꯡꯗ ꯃꯥꯏꯕ ꯑꯃꯁꯨ ꯂꯩꯔꯝꯈꯤ꯫ ꯕꯕꯥꯒ ꯏꯃꯥꯒꯁꯨ ꯑꯩ ꯂꯥꯛꯄ ꯎꯕꯗꯒꯤ ꯆꯦꯟꯊꯣꯔꯛꯈꯤ꯫ ꯑꯗꯨꯒ ꯕꯕꯥꯅ ꯑꯁꯨꯝꯅ ꯍꯥꯏꯔꯛꯈꯤ, "ꯏꯕꯨꯡꯉꯣ, ꯅꯪ ꯅꯐꯤ ꯅꯔꯣꯟ ꯍꯣꯡꯇꯣꯛꯑꯒ ꯃꯄꯥꯟꯗ ꯊꯣꯔꯛꯑꯣ" ꯍꯥꯏꯔꯝꯈꯤ꯫ ꯑꯩꯅ ꯑꯃꯨꯛ "ꯕꯕꯥ, ꯑꯩꯈꯣꯏ ꯏꯆꯜꯗꯤ" ꯍꯪꯉꯝꯈꯤ꯫ ꯕꯕꯥꯗꯣ ꯂꯨꯛꯊꯗꯨꯅ ꯑꯩꯉꯣꯟꯗ "ꯏꯆꯟꯗꯣ ꯃꯥꯒꯤ ꯀꯥꯗ ꯂꯩꯍꯧꯕꯅꯤ. ꯅꯪ ꯅꯆꯟꯒꯤ ꯃꯅꯥꯛꯇ ꯆꯪꯈꯤꯅꯨ. ꯃꯄꯥꯟꯗ ꯍꯥꯟꯅ ꯊꯣꯔꯛꯈꯣ. ꯅꯐꯤ ꯅꯔꯣꯟ ꯍꯣꯡꯇꯣꯛꯑꯒ" ꯍꯥꯏꯔꯛꯈꯤ꯫ ꯑꯩꯁꯨ "ꯍꯣꯏ ꯕꯕꯥ" ꯍꯥꯏꯗꯨꯅ ꯑꯩ ꯐꯨꯔꯤꯠ ꯐꯤꯔꯣꯟ ꯍꯣꯡꯇꯣꯛꯇꯨꯅ ꯃꯄꯥꯟꯗ ꯊꯣꯔꯛꯈꯤ꯫ ꯃꯗꯨꯗꯒꯤ ꯕꯕꯥꯅ ꯑꯁꯨꯝꯅ ꯍꯥꯏꯔꯛꯈꯤ, "ꯏꯕꯨꯡꯉꯣ, ꯌꯦꯡꯉꯨ, ꯁꯤꯗ ꯐꯝꯃꯤꯕ ꯅꯪꯒꯤ ꯅꯄꯨꯁꯦ ꯃꯥꯏꯕꯅꯤ. ꯕꯕꯥ ꯋꯥ ꯍꯥꯏꯒꯦ. ꯅꯣꯏꯅ ꯑꯥꯗ ꯂꯩꯔꯨꯕꯗ ꯊꯦꯡꯅꯔꯛꯄ ꯊꯧꯗꯣꯛ ꯄꯨꯝꯕ ꯏꯄꯨꯁꯤꯗ ꯋꯥꯔꯤ ꯇꯝꯃꯨ" ꯍꯥꯏꯔꯛꯈꯤ꯫ ꯑꯩ ꯉꯥꯏꯍꯥꯛ ꯄꯨꯡꯉꯛ ꯉꯛꯈꯤ꯫ ꯑꯗꯨꯕꯨ ꯃꯐꯝꯗꯨꯒꯤ ꯋꯥꯔꯤ ꯄꯨꯝꯕ ꯑꯩ ꯃꯈꯣꯏꯗ ꯂꯣꯏꯅ ꯇꯝꯃꯝꯈꯤ꯫ ꯉꯥꯏꯍꯥꯛ ꯂꯩꯔꯒ ꯏꯃꯨꯡꯗꯒꯤ ꯑꯩꯈꯣꯏ ꯏꯆꯟꯗꯣ ꯆꯣꯏꯔꯣꯟ ꯐꯥꯔꯣꯟ ꯂꯣꯟꯗꯨꯅ ꯃꯄꯥꯟꯗ ꯆꯦꯟꯊꯣꯔꯛꯈꯤ꯫ ꯏꯆꯟꯗꯣ ꯃꯁꯥꯁꯨ ꯌꯥꯝꯅ ꯁꯣꯛꯆꯜꯂꯝꯈꯤ꯫ ꯑꯩꯈꯣꯏꯒꯤ ꯏꯆꯟꯗꯨ ꯎꯕꯗ ꯃꯤꯠꯇꯒꯤ ꯄꯤ ꯇꯥꯈꯤꯕ ꯈꯪꯍꯧꯗꯦ꯫ ꯃꯗꯨꯗꯒꯤ ꯑꯩꯅ ꯕꯕꯥꯗ "ꯕꯕꯥ, ꯑꯩꯈꯣꯏ ꯏꯆꯟꯁꯦ ꯀꯩꯗꯧꯔꯒꯦ" ꯍꯪꯉꯝꯈꯤ꯫ ꯑꯗꯨꯒ ꯏꯆꯟꯒꯤ ꯃꯅꯥꯛꯇ ꯆꯪꯁꯟꯗꯨꯅ "ꯏꯆꯟ, ꯅꯪ ꯗꯗꯥ ꯂꯥꯛꯑꯦ. ꯅꯪ ꯀꯩꯗꯧꯔꯒꯦ" ꯍꯪꯉꯝꯈꯤ꯫ ꯏꯆꯜꯗꯤ ꯋꯥꯈꯜ ꯇꯥꯗꯅ ꯂꯩꯔꯝꯈꯤ꯫ ꯏꯃꯥꯅ ꯑꯩꯒꯤ ꯏꯅꯥꯛꯇ ꯆꯪꯁꯤꯜꯂꯛꯇꯨꯅ ꯑꯩꯉꯣꯟꯗ ꯑꯁꯨꯝꯅ ꯍꯥꯏꯔꯛꯈꯤ, "ꯏꯕꯨꯡꯉꯣ, ꯅꯆꯟ ꯊꯣꯏꯕꯤꯁꯦ ꯅꯪꯒ ꯑꯥꯗ ꯂꯩꯃꯤꯟꯅꯔꯕ ꯃꯇꯨꯡꯗ ꯅꯣꯏ ꯕꯕꯥꯅ ꯌꯨꯝꯗ ꯍꯦꯛ ꯄꯨꯔꯛꯄ ꯅꯨꯃꯤꯠꯇꯨꯗꯒꯤ ꯏꯆꯟꯁꯦ ꯁꯨꯃꯥꯏꯅ ꯇꯧꯈꯤꯕꯅꯦ" ꯍꯥꯏꯔꯛꯈꯤ꯫ ꯕꯕꯥꯁꯨ ꯌꯥꯝꯅ ꯀꯞꯄꯝꯈꯤ꯫ "ꯏꯆꯥꯁꯤꯡꯅ ꯃꯄꯥ ꯑꯩꯉꯣꯟꯗ ꯍꯥꯏꯖꯈꯤꯕ ꯃꯌꯥꯝꯗꯣ ꯑꯩꯅ ꯊꯧꯑꯣꯏꯈꯤꯗꯕꯗꯒꯤꯅꯤ. ꯑꯩꯅ ꯊꯣꯛꯍꯟꯕ ꯉꯥꯛꯇꯅꯤ" ꯍꯥꯏꯗꯨꯅ꯫ ꯑꯁꯨꯝꯅ ꯃꯇꯝ ꯈꯔ ꯂꯩꯔꯕ ꯃꯇꯨꯡꯗ ꯃꯥꯏꯕ ꯑꯗꯨꯒ ꯕꯕꯥꯒ ꯑꯩꯒ ꯑꯩꯈꯣꯏ ꯑꯍꯨꯝ ꯌꯨꯝꯗꯨꯒꯤ ꯚꯔꯥꯗꯨꯗ ꯂꯥꯛꯑꯝꯈꯤ꯫ ꯃꯥꯏꯕ ꯑꯗꯨꯅ ꯑꯩꯈꯣꯏꯒꯤ ꯀꯥꯗꯨꯗ ꯆꯪꯗꯨꯅ ꯂꯥꯏ ꯇꯤꯟ ꯈꯣꯏꯔꯝꯊꯣꯛꯈꯤ꯫ ꯑꯗꯨꯒ ꯌꯨꯝꯕꯨ ꯏꯅꯦꯗꯨꯗ ꯕꯕꯥꯅ ꯑꯁꯨꯝꯅ ꯍꯥꯏꯔꯝꯈꯤ, "ꯑꯩꯒꯤ ꯏꯆꯥꯁꯤꯡ ꯃꯐꯝꯁꯤꯗ ꯂꯩꯍꯜꯂꯔꯣꯏ. ꯌꯥꯔꯒꯗꯤ ꯅꯪꯒꯤ ꯚꯔꯥ ꯀꯥꯁꯤꯡ ꯑꯁꯤ ꯃꯤ ꯂꯩꯍꯟꯕꯤꯒꯅꯨ. ꯅꯠꯇ꯭ꯔꯕꯗꯤ ꯑꯩꯒꯤ ꯏꯆꯥꯗ ꯉꯁꯤ ꯇꯥꯔꯤꯕ ꯗꯁꯥꯁꯦ ꯀꯅꯥꯒꯨꯝꯕ ꯑꯇꯩꯗꯁꯨ ꯇꯥꯔꯣꯏ ꯍꯥꯏꯅꯤꯡꯉꯥꯏ ꯂꯩꯇꯦ" ꯍꯥꯏꯔꯝꯈꯤ꯫ ꯑꯁꯨꯝꯅ ꯃꯇꯝ ꯈꯔ ꯂꯩꯔꯒ ꯂꯥꯏ ꯇꯤꯟ ꯈꯣꯏꯔꯝꯊꯣꯛꯇꯨꯅ ꯑꯩꯒꯤ ꯏꯆꯟꯅꯨꯄꯤꯁꯨ ꯒ꯭ꯌꯥꯟ ꯇꯞꯅ ꯇꯞꯅ ꯂꯥꯛꯈꯤ꯫ ꯇꯧꯕꯗꯕꯨ ꯃꯇꯝ ꯄꯨꯝꯕꯗ ꯃꯁꯥꯗ ꯑꯀꯤ ꯑꯈꯪ ꯑꯃꯗꯤ ꯂꯣꯏꯅꯗꯨꯅ ꯑꯗꯨꯃꯛ ꯂꯩ꯫ ꯑꯗꯨꯒ ꯕꯕꯥꯅ ꯑꯩꯈꯣꯏꯅ ꯂꯩꯔꯨꯔꯤꯕ ꯌꯨꯝ ꯑꯗꯨꯒꯤ ꯃꯅꯥꯛꯇ ꯂꯩꯕ ꯂꯩꯀꯥꯏꯒꯤ ꯃꯤꯑꯣꯏꯁꯤꯡꯗ ꯌꯨꯝ ꯕꯔꯥ ꯑꯗꯨꯒꯤ ꯃꯔꯝꯗ ꯍꯪꯉꯨꯕ ꯃꯇꯝꯗ ꯑꯁꯨꯝꯅ ꯍꯥꯏꯔꯛꯈꯤ, "ꯌꯨꯝ ꯕꯔꯥ ꯑꯗꯨꯗ ꯃꯇꯩ ꯃꯅꯥꯎ ꯑꯅꯤꯈꯛ ꯂꯩꯔꯝꯈꯤ" ꯍꯥꯏ꯫ ꯑꯗꯨꯕꯨ ꯅꯨꯄꯤ ꯑꯗꯨꯒꯤ ꯅꯨꯄꯥ ꯑꯗꯨ ꯅꯨꯄꯤ ꯑꯇꯣꯞꯄ ꯀꯣꯏꯔꯛꯄꯗꯒꯤ ꯅꯨꯄꯤ ꯑꯗꯨ ꯀꯥꯗꯨꯗ ꯊꯧꯔꯤ ꯌꯥꯟꯗꯨꯅ ꯁꯤꯈꯤꯕꯅꯤ ꯍꯥꯏ꯫ ꯑꯗꯨꯒ ꯑꯩꯈꯣꯏꯅ ꯊꯣꯛꯏꯕ ꯊꯧꯗꯣꯛ ꯑꯁꯤ ꯃꯃꯥꯡꯗꯁꯨ ꯑꯩꯈꯣꯏꯅ ꯂꯩꯔꯝꯃꯤꯕ ꯀꯥꯁꯤꯡꯗꯨꯗ ꯂꯩꯔꯨꯕꯗꯒꯤ ꯑꯩꯈꯣꯏꯒꯨꯝꯅ ꯗꯁꯥ ꯇꯥꯔꯛꯄꯗꯒꯤ ꯃꯐꯝ ꯑꯗꯨ ꯊꯥꯗꯣꯛꯇꯨꯅ ꯂꯣꯏꯅ ꯆꯠꯅꯈꯤꯕꯅꯤ ꯍꯥꯏ꯫ ꯑꯗꯨꯒ ꯃꯇꯝ ꯈꯔ ꯂꯩꯔꯒꯗꯤ ꯚꯔꯥ ꯁꯥꯜꯂꯤꯕ ꯌꯨꯝ ꯑꯗꯨ ꯂꯩꯀꯥꯏꯅ ꯊꯨꯒꯥꯏꯈ꯭ꯔꯦ ꯍꯥꯏ꯫ ꯃꯌꯥꯝ, ꯋꯥꯔꯤ ꯑꯁꯤ ꯃꯇꯥꯡ ꯑꯁ꯭ꯋꯥꯏꯗ ꯂꯣꯏꯖꯔꯦ꯫ ꯋꯥꯔꯤꯁꯤꯅ ꯍꯥꯏꯅꯤꯡꯂꯤꯕ ꯋꯥꯐꯝꯗꯤ ꯑꯩꯈꯣꯏ ꯅꯣꯏꯅ ꯌꯨꯝꯒꯤ ꯚꯔꯥ ꯀꯥ ꯑꯃꯗ ꯂꯩꯕ ꯃꯇꯝꯗ ꯍꯥꯟꯅ ꯂꯩꯇ꯭ꯔꯤꯉꯩꯗ ꯃꯔꯤ ꯃꯈꯣꯡ ꯊꯤꯗꯣꯛꯄꯤꯕ ꯑꯃꯗꯤ ꯂꯩꯀꯥꯏꯒꯤ ꯃꯤꯑꯣꯏꯁꯤꯡꯗ ꯋꯥꯍꯪ ꯄꯈꯪ ꯈꯔ ꯇꯧꯔꯒ ꯂꯩꯕꯤꯌꯨ꯫ ꯃꯔꯝꯗꯤ ꯈꯨꯗꯣꯡꯊꯤꯕ ꯍꯥꯏꯕ ꯄꯣꯠꯁꯛꯁꯤꯅ ꯃꯇꯝ ꯄꯨꯝꯕꯗ ꯑꯩꯈꯣꯏꯕꯨ ꯁꯦꯟꯅꯗꯨꯅ ꯂꯩꯔꯤꯕꯅꯤ꯫ ꯑꯗꯨꯒ ꯃꯌꯥꯝꯅ ꯋꯥꯔꯤ ꯑꯁꯤꯕꯨ ꯅꯨꯡꯉꯥꯏꯕꯤꯔꯕꯗꯤ ꯂꯥꯏꯛ, ꯁꯕꯁꯀ꯭ꯔꯥꯏꯕ ꯑꯃꯗꯤ ꯀꯃꯦꯟ ꯇꯧꯕꯤꯔꯝꯃꯨ꯫